Manipur ki health sector bu hena mapangal kankhathanaba Janims bu AIMS ki thakta pukhatnaba Chief Minister Nongthobam Birena Union Health Minister Jagat Prakash Natta da haijakre hairi Napna luchingduna Ukrul district ki Langpok lakpi chingsang da tharamba popi pambi sing gyan ba horakpada lalhobani haina chingnaba sing ubadagi ka hena manghan takhan ba ngamdana halakre Nupi sing na thengnariba awaba amadi miyot minai singdagi kanjanaba gender policy semba tangai fadre haina Manipur State Commission for Women's ki nauna chairperson ki thaupuri bi Professor Dr. Mainam Binotana phongdokre Education Ace ki oja lobada thangta subject ki oja yauraktabagi mayokta khongjang jangsin bada phajikhiba JAC on thangta teachers recruitment ki a member kunga taret ngasi thadorakre Amasung tha sigi tangkun mathoidagi kuntra fawba chathagadoriba Sangai Festival ga mari lenana kumhaya sigi souvenir beach ngasi Captain PD Minister Karam Shyamna launch tawkre Myam bukurumzari adom ne brief impact news ni Irina Thinguzamna hauzi pungjas fawbagi maru eba pausing myam da pizari Manipur ki health sector bu hena mapangal kankhathanaba Jawaharlal Nehru Institute of Medical Sciences Janims asi All India Institute of Medical Sciences AIMS ki thakta pukhatnaba Chief Minister Nongthombam Birena Union Health Minister Jagat Prakash Natta da haijakre hairi loinana Regional Institute of Medical Sciences RIMS ki center da thadarakpa budget su khare hengat pinaba khangankre hairi Wafam masingasi Chief Minister gi Banglo da pangthokiba miyam gi numit ka mari lenana Impact News na hangba wahangi paukhum oina Chief Minister na phongdorakhibani Chief Minister na makhata na hai more da integrated checkpost hangna hangbadagi ngasi fawbada Myanmar romdagi legal oina punna miyoi chani Manipura laktuna Sija Hospital da ana layeng bagi khudong chaba piba hore maramasina Manipur gi health sector phagat handaba yadabana lenga ki makedagi angamba thakta hotnari loinana Janims ta liquid biomedical waste permanent oina control tauraga thamnanaba effluent treatment plant mari athubada thamnaba lengak na hotnari haina su phongdoraki Honorable Minister helped unaraga imangonda apprise orame ade Honorable Prime Minister shu ai chithi wena Honorable Prime Minister di election gi khara tied obenu unaba phangre mangonda ju hairaga rims kisima budget khara henkan han biu haijarame aduga AIMS ki thakta hai tare Janims se pukhat piraga de akhoi da health ki problem se maram di masigi check post in han hai Myanmar rom dagi akhoi yare na ma yam lakhibodo adudagi hujikti legalize arukan da 200 patient hena sije khata da yengba lakreba aduna akhoi je apart kano oina akhoi medical tourism gi portrasu yam kana akhoi je laeba implement ama Nakalamaromda lakadoriba Sangai Festival asi nangnanaba Imphal gi maru oiba lambi singda thamliba electronic traffic signal nipan gi manungda hena maru oiba mari mathau tawba ngamnaba hotnari haina Chief Minister na phongdorakli loinana traffic ki niyom gi wangmada gari thauriba singi mathakta law gi matungina akanba thabak paikhatlagani haina miyamna warobiganu haina su Chief Minister na cheksilwa phongdokre miyam gi numit ki thoramaduga mari lenana Chief Minister na paumi singda makhata na hai Sangai Festival asida Manipur gi yaudana mapan leibak khaktadagi punna stol chamaga nifuna saruk yagani Festival asida tongan ba foreign dignitary sing maru oina US ki ambassador su ahanba oina saruk yagani loinana Thailand gi princess su festival asi yaunana ba lakliva November gi tangkun ga tareta Imphal da thunglaragani haina phongdoraki loinana state asibu masak Thihan bayaba strike amasung banna chingba amata tawbiganu amadi dain harness ka mari lenana kauriba bansu athubada handokpiu haina appeal tawrakli accident khara toina thokpa khotpa se khoi masiam nungai te khoi rules khara strict toge na khalle traffic light system electronic light system su hujik trial kanna tawre Nangai yadana leirambadu sai taruk tare yadana leirambadu husi kanna semaga honajari junction mari manga gumba man noiba singdi function tawna ba na kanna honajari car thobada bel fada ba adagi bike motor bike tongbada khoi gi helmet uptaba gumba khoi khara enforce tor kani madu warobi gunu khoi gi isa
सेफ तौननबनी संगाई फेस्टिवल लापसिदा लाकदरबा मयामसिदा अखोइना अखोइगी होस्ट होइना अखोइना हॉस्पिटैलिटी अखोइगी मिनुंगसी अखोइगी लमचत व्यवहार अखोइगी थक्सी कासी अदु मयामदो उत्प मतम नेने लवे नापकी एसपी ने लुचिंगबा टीम अमना उखरुल डिस्ट्रिक्ट की लांगपोक लाकपी चिंगसांग परिंगी सेकिबोंग चिंगमाइदा थारंबा यामलबा पोपी पांबी सिंग यानबा हौरकपदा लालहौबनी हाइना चिंगनबा सिंग उबदगी का हेना मांगहन ताखनबा ngamdan halakre थौदोगा सिंग असि नापकी एसपी बासुगी मिचिंग मखादा नाप मणिपुर तरेत सुबा मणिपुर राइफल्स की कांगबू उखरुल डिस्ट्रिक्ट पुलिस एसडीपीओ फुंगयार इम्फाल ईस्ट डिस्ट्रिक्ट बीडीएफ पर्सनल नारकोटिक कंट्रोल ब्यूरो ओसी लिटान पुलिस स्टेशन एसडीएम फुंगयार अमदी फॉरेस्ट डिपार्टमेंट की अपुनबा टीम अमना सेकिबोंग चिंगमाइदा थाबा पोपी पांबी सिंग यानथतपा चटपदा थोखिबनी टीम असिना चिंगमाई असिदा हौबा पोपी पांबी कया यानबा हौरखी कांगबू अदुना चिंगमाई अदुदा लौपरी अनिरोंगी पोपी पांबी सिंग यालिंगै तांजा अदुदा चिंगथक्ता चिंगी लालहौबा सिंगनि हाइना चिंगनबा मियोय खरा उबदगी टीम अदु पोपी यानबा लेपलगा थोरखी पोपी यानबा लाखिबा कांगबू अदुना मफम अदुदगी हंदोकनबा हौरकपा मतम अदुदा पाउमी कांगबू अमना लालहौबा लई हाइरिबा मफम अदु तमना काखटखी अदुबु पाउमी कांगबू अदुना मथक यौरुबा मतमदा मियोय सिंग अदु मफम अदु थादोकलगा चिंग अदुगी नाकंदा हौरिबा पोपी पाम सिंगी खांगपोक्संग सिंगदा थबक सुदुना लैबा उखी लोइनना चिंगसांग सिंग अदुगी मफम कयादा पोपी पांबी सिंग पाक्तकनना थारंबा थेंगनरखी ngасigi पोपी पांबी यानथतपगी खोंगचट अदुदा सरुक याखिबा लितानदा लैबा तरातरेत सुबह एआरगी ए कंपनी की पर्सनल सिंगदी चिंग काबा हौरकपदा सीज फायर लैबगी वाफम फोंदोक लमलगा पोपी मांगहनबा यावरमदन हनखी नाकालामरोमदा पोपी फार्म तौदुना लैरंबी मियोय अमना इंपैक्ट न्यूज़ करिगुंबा लैंगाकना मखोइगी हिंगनबा अतोपा लंबी अमा सिनबीरबदी मखोइसु आइना यादबा थबक असि तौरोय हाइकी मैम से यानथपगी गरी हौद्रे हजिदी तंपाकसु इसिंग केनो तुमना लो उब यादरे अतुम हाइबी अखोइसु मतें खरा पांगनबदी असि तौरोयना अखोइना हाइबदे मंगन फाउ केजियामा फाउसु गवर्नमेंट अखोइसु पीबा ngamदेना नत्रो मंगन थाओ प्रमाण अमदको असि तवो एना केनो खचिक तसु अखोइ मतें पांगनबदे असि तिगना न तौनिंग कित्रो असि ति तौ अखोइसु तौरोय तो अखोइ जे आंगांसिंग गदी पिसगनी गदी पिथकनी कताइता पैसा लौरगा लाइक तमगनी नत्रा अदुकी अदुम वारबसु असि अदुम फतरबसु असि तौसे आइना तौबनी खुनाय असिगी नुपी सिंगदा थेंगनरिबा अवाबा अमसुंग मखोइदा चथारिबा मियोट मिनई सिंग असिदगी कंजनबा जेंडर पॉलिसी सेम्बा यामनमक तंगाई फदे मरम चादना नुपी सिंगदा मियोट मिनई चथबगी मायोक्ता मणिपुर स्टेट कमीशन फॉर वुमेन्स MSCW ना कदाई फाउबा लेप याबगे हाइबदु थवाई हकचांग यावना होटनगनी हाइना नौना कमीशन असिगी चेयरपर्सन ओइना थौपुरिबी प्रोफेसर डॉक्टर मैनम बिनोताना फोंदोख्रे लमफेलदा लैबा कमीशन असिगी लोइशंगदा पांगथोकपा पाउमी सिंगा उनबदा बिनोताना लोइशंग असिदा कोर्ट हियरिंग चथबदा सिक्यूरिटी की अवाटपा लैबना थोहनिंगतबा थौदोक थोकपा याबगी फिबमदा लाकपा असिदगी कोकनबा सिक्यूरिटी मतिक चाना पीनबा लैंगाकता तक्शिलगनी महाकना चेयरपर्सन ओइना थौ पुरकपा नुमित हुमनी रोम असिदा हानगी लैरंबा पेंडिंग केस मरफुगतरा असिगी मनुंगदा ngasiga tharaga केस मंगारोम डिस्पोज तौबा ngamkhre लोइशंग असिदा कोर्ट हियरिंग तौदुना लोइशनबा याबा केसिंग हप्ता खुदिंगी निंगथौकाबा अमसुंग सगोल से नुमित खुदिंगी हियरिंग पांगथोकतुना केस लोइशनबा ngamnaba hotnagani इंग्लिसिंग अनि सुपना तरुकतगी लिंखलखिबा कमीशन असि अहानबा चही अनि अहुमदी थबक निंगथीना तौरमलबसु मतुंगदगिदी ममी शामबा हौरखिबनी चही खरा असिदा ममी शामना लैरुरबसु नौना थौपुरिबी टीम असिना नुपीसिंगदा चथबा मियोट मिनैगी मायोक्ता कदाई फाउबा लेपा ngambage हाइबदु चप चाना खंगहननबा थवाई हकचांग यावना होटनगनी हाइना फोंदोखी सिंगी नुपी मचा सिंगदा रेप अमा थोए मोलेसम थोए हाइरबा पोसे आइन की थोंग यौद्रिङैदा कस्टमरी लोन लोइसनबीबा कस्टमरी लोन कदे पैसा सु पीरगा लिसिंग कुंथ्रा पीरगा नत्रगा संदंग मरी कोंगा खुन म्याम चामिनरगा लोइसनरसे न हाइबा अदुगुंबा कस्टमरी लो सटनरिबसे आई सिंगी लीडर सिंगदा सिंगी खुलाको सिंगदा आई अपील दौनिंगे नुपी मचा मगी पुंसी नुपी मगी पुंसी गी ममलबु संदंग मरी न कोको याब्रा पैसा लिसिंग कुंथ्रा न मसी कोको याब्रा नुपी मचा दुदा लैरिबा पुंसी गी ओइबा दाखफमजे पीरिबा प्राइस तुना कोनाबा याब्रा हाइबसे अखोय यामिनगुमसी मसी मॉडिफाई तौसी
मसीबु कस्टमरी लो दगी लौथोकनब होनसी आइगी मतमददी सोइदनमकी आइना यामना मयाम तानरगा जेंडर पॉलिसी सिमतंगदी सेमगा आइगी मिनिस्टर सिंगदा ऑनरेबल सीएम दा ऑनरेबल सोशल वेलफेयर मिनिस्टर सिंगदा आई थांगचरंगनी एजुकेशनिस्ट की मखादा तोंगान तोंगान बा सब्जेक्ट सिंगी ओजा लोबदा थांगता सब्जेक्ट की यावरक तबगी मायोक्ता JAC ऑन थांगता टीचर्स रिक्रूटमेंट ना खोंजंग चंगसिन बदा पुलिस ना फाजिन किबा JACSC की मेंबर कुन गतरेट ngasi थादोरखरे लाखलिवा नवंबर की तांग कुन गनिपान दा थांगता की एक्सपर्ट सिंग यावना लेंगा की मिहुत सिंगा मिफम अमा फमगा दौरिबा असिजा JAC ना तालिबा डिमांड सिंग थबक ता ओंथोरकनी हाइबगी थाजब थमली हाइना JAC ऑन थांगता टीचर्स रिक्रूटमेंट की माइकेदगी थमलकली करिगुंबा मखा JAC की डिमांड असी थबकता ओंथोकपगी ममी तारक्त्रबदी लेप लेतना खोंजंग चंगसिनगनी हाइना JAC की माइकेदगी थमलकली फाजिन किबा JAC की मेंबर सिंग ngasi थादोरकपगा लोइनना मखोय सिंग अदु कोनुंग ममांगदा लेबा JAC की ऑफिसता ओकपगी थौरमदा वाफम सिंग असी थमलखिबनी मथंगी लाकदबा चहीदा हाइब निमित असिदगी अखोय थांगतागी यामना मोंग मरिन ताबा मिंथोल अमा पीरकांदा अखोय चही लिसांग छिन्ना तुंग कोइना अखोय निहिंगबगी थौरममा पांथोकजगनी हाइदुना फोंदोकचरी तांग कुनिपांदा कमिटी अमा सेमगा एक्सपर्ट सिंगल वेना मणिपुर की थांगता से हायर सेकेंडरी की थाकता अदुगा बोर्ड की यदि क्लास 12 अमदी 11 दा 9 अमदी 10 दा ओजा कया यामना लोबे याबगे करम करम क्राइटेरिया दा ओजा सिंग से लोगदगे हाइबगी मसिंग कया मा लोगने हाइबगी बिफम अमा पुन पांथोक मिनना बा मणिपुर गवर्नमेंट की माइकेट की थंबीबदु गमखै लेतना JAC की माइकेट की थागली लोनना हाइरिबो नुमित असिदा सुंचोय सोयदना 2019 की सेसल होबो नंगनबा तंगाई फदना काउंसिल अमसुंग काउंसिल की हुजुजी आहान बोयना मोन प्रोसेस चथरिबा सिगा मरी लेनना कोई लेक्चरर सिंग लोनना होनबा अदुगा ग्रेजुएट की ओजा सिंग क्लास 9 अमदी 10 दा कोई ओजा सिंग लोननबगी तंगाई फदो फिरेबदु मणिपुर माइकेदी मणिपुर गवर्नमेंट की माइकेदी सब साना थमिनबा अपिन तौरी थासिगी तांग कुनमाथोइदगी कुंट्रा फाउब चथगदौरिबा संगाई फेस्टिवल ग मरी लेनना कुमहै असिगी सोबेनियर बेच ngasi कैप्टन PD मिनिस्टर कराम श्यामना लॉन्च तौखरे कैप्टन PD लेवरर वेलफेयर एसोसिएशन ना पुथोकपा बेच असिदा मणिपुर की मेप मालिम की मफम अतैदा फंगदबा लमदम असिगी संगाई अमदी येक सुना यावहनबा सिना मालिम की मियामदा लमदम असिबु सक्ताक चबदा चाउना मतिंग ओइगनी मपुंग फाबा वाखलोन अमगी ममी ताहलिबा बेच असि पुथोकपदा एसोसिएशन असिबु ngमखै लेतना थागतली अमसुंग चाउथोक चबपु हाइना मिनिस्टर कराम श्यामना फोंदोखी मणिपुर प्रेस क्लब ता पांगथोखिबा थौरम अदुदा अथोइबा मिथुंगलेन की वारोल पीरदुना मिनिस्टरना मालिम गी अतै मफमदा फंगदबा संगाई योखतनबा लमदम असिगी इना खुलबा कल्चर मियामदा खंगहनबा अमदी स्टेट असिबु लमकोइबा सिंगी पंथुंगफम ओइनबगी वाखलोंदा कुमहै असि चही खुदिंगी पांगथोकपनी पिकलबसु लमदम असि महौसागी निंगथिबा कयाना लेतिंगले हाइबा ताकदौरिबा फेस्टिवल असिबु सौगतप ओइना मियामना ngasi लॉन्च तौरिबा बेच असि कुमहै असिगी मनुंगदा सिजनबियु इसाना इसागी इथौदा थमोइ सेंगना कथोकपगा लोइनना पेंजब थबक तौबा तंगाई फदे हाइबा वाखलोना मांग थारबा मतमदता खुनाई असि चाउना अहोंग लाकनी ngasi सिनमी सिंगी लुप असिना खुनाई असिबु मपुंग फानबा होटनबदा पीरिबा थौदांग लेंगाक असिना थागतली अमदी इकाई खुमनै हाइना महाकना फोंदोखी अइना आइगी थौ पाउमी ओइसनु पॉलिटिशियन ओइसनु लेबर ओइसनु और नत्रग एनी एंटरप्रेन्योरशिप ओइसनु माना तौरिबा मथौदुदा थमोइ सेंगना अदि कथोपग लोइनना अइना पेंशन थबक तौबसे मसी आइगी डिग्निटी ऑफ लेबर आइगी मदुनेबा अखोइदि याम दरकार लैसे अदुना अखोइ मोइगी वाखलुन से एनकरेज तौजे हाइबा तारगदि सपोर्ट तौबिबदुनेबा दरकार लैसे ऐसनुपी कविता हिजम यामना आइडिया से वांगना लेरमी अदुगा माना लैजरिबा खल्लिबा वाखलोंदु नोइना मतेंग पांगबिरमद्रदि सिगी पोचे थोएबा अदुना ngasiगी थौरमसे ऐ सागी साइटगिदि असुगी मतिक पेनजबा नुंगाइजबा अदुगा मणिपुर बु सक ताकपदा अदि पिखरबा सोबेनर्सना अचौबा दायित्व अमा लौरगनि कैफुलम जाउदा हौदोकदौरिबा संगाई फेस्टिवल ग मरी लेनना मफम असिगी अकोइबदा लमतु सेंगदोखरे लमतु सेंगबा अदु बीजेपी मणिपुर प्रदेश की स्टेट वाइस प्रेसिडेंट एम आशनी कुमार सिंह की मीटिंग मखादा चथखिबनी मफम अदुगी मैरापाइबी कैबुल फॉरेस्ट डिस्ट्रिक्ट पुलिस की अपुनबा टीम की मियोय चमगारोमना कैबुलम जाउगी अकोइबदा सेंगदोखी कैबुलम जाउ नेशनल पार्क ता कनागुंबा मियोयना संगाइबु हाटप नत्रगा फाबा तारबदी मदुगी चपचाबा थबक लौखटकनी हाइना कैबुल मियामना हाइ फोंदोखी
संगाई लेफम ओरब कैबल लमजाव अमदि संगाई असिबु ngakpa sen bai base lamdam basi praja gi amata ngaraba akoi khwadagi ahanba thogdang hai base koi ngasi di praja sing gyan tanare aduna morum raga ngasi di miyo hai base miyo base marakta phatta miyama amadu yaurpa dum yawi pi ba koi da pi ba khwai gi saru khudun hai wakhalonda hojik di praja sing se thawai yauna akoi masi yokna ba koi mai onsali masi mateng pangi kana kana masina sa asida temsing narakpa yaurgadi lamdam basi praja na sumadu lem na kadung khak masi tharoi hai base ko praja gi ware na hajari Sangai Festival 2018 asigi manung chana hapta kangjibung amadi Khumal Lampakta temporary food stall phamningba food business operators singna tha asigi tangkun fawbugi manungda Food Safety and Standard Act 2006 ki makhada register amadi license launanaba registering authority designated officer Food Safety Administration da application tharaknaba Food Safety and Standard Enforcement na thadorak pachirol amada kanghalakli Manipur Sangai Festival 2018 Gitamak Bank of India Imphal branch na Chief Minister Nongthomam Birenda lupa lakh manga gi sanfam sponsor tawkhre ngasi Chief Minister Secretariat ta bank asigi senior branch manager Aish Umesh branch manager Mohammad Alam Ahmad amadi Sobam Pinaki yauna Imphal Thobal amadi Sainik School branch ki manager sing amadi branch staff sing na sponsorship ki sanfam adu check oina Chief Minister da khutsinakibani Film Forum Manipur gi chatna kanglon ngak na chatabagi damak script writer Porompat Thawan Thabalaikai dagi konthozam Momocha gi mathakta Film Forum Manipur na thadorakpa chirol amada athingba thamkhibaga loinana mahaki maming yawba visual amata forum asina preview tawraroi haina khanghalakli Amaromda Lagliba Sangai Festival ga mari lenana lokhatpa cheksil thaurangi manung channa ngasi ayu pung manga dagi taruk makhai fawba Bishnupur District Police ki commando team amana district asigi Kaibul Chandapur da thihumbagi thabak chathakre thihumbagi thabak adu Bishnupur District Police ki SP Hoption Sapam gi meeting makhada additional SP operation gi command makhada commando OC Inspector B Lungthang by final luchingduna DSP commando unit 12 amadi DSP operation ga loinana SDPO Moirang Police Station SDO Commando Kaibul amadi Nupi Police yauna chathakibani thihumbagi thabak aduda Nupi chamaga supna manga yauna punna miyoi chahumga tara manga gi verification chathakibaga loinana lona thingkraba lalhaulup UNLF ki bailout ama yauna saktakche sudaba punna miyoi manga phagatki pharaba miyoi singadu makhata na verification gi damak Kaibul Police Station da sinakre hairi Imphal East Commando gi Kangbu amana Pripak Pro gi Kadarni haiba misak amang arang numidang wairam phabaga loinana IED amasu phagat pangamkhre pharaba misak adu kairang awang laikai degi ningthauzam yamba sing alias sana yamba chahi kuntraga taruk apokpa deveni akaknaba pau ama fangbadagi SP Imphal East ke Mega Chandragi miching makhada inspector ti khogena luchingba Kangbu amana kairau awang laikai da question duna yum amada thihumbagi thabak chathaki thihumba aduda yum adudagi yambabu phajinduna check tobada mobile aniga loinana Indian Army gi identity card ama phangki makhatana wahang pahang tobada yamba masana haukiba November gi tang taraga mathoida Myanmar dagi IED amaga loinana Manipur da lagduna nongalaga kongkham laikaida leiba mangdembam samu koba misakamagi yumda IED adu Pankhatki haina fongdoraki hairi khudakta commando gi kangbu aduna kongpal kongkham lekai da chatuna samu su phagatki samuda makhata na wahang pahang tawbada IED adu mahaki kada lei haina fongdorakpadagi bomb disposal scout kauduna remote control IED adu lauthoki mapangal kanba yotpi na splinter oiba remote control IED adu phaidinga gi lambida security forces singi mathakta attack chathanaba semlambani hairi IED adu phangbaga loinana phaгаtlaba miyoi ani adu Imphal East Police da sinaduna case lokhatkre
Indo Myanmar Ngamkhai Paringi Tengnopal District ki Manung Chanaleba Howlen Phai Khulda Nauna Saba Yum Ama Saba Thingbiyu Haiduna Myanmar gi officials singna Tengnopal DC da che tharakrabasu khul adugi ningthau Lalkolun Haukipna Chap Chaba Ngamkhai gi mafam taktriba fawba yum saba leploi haina fongdorakli Yum saba lephanaba che iraklaba matung Impact News na khul adugi ningthauga unarubada ngarang numidang wairam Moregi ADC and Bangkimna khulgi ningthauga unaduna yum adu makhata na sadanaba thamlamki haiba khangbangam khulgi ningthau Lalkolunna Sagatliba yum lautu uhairagadi Myanmar amadi Manipur gi official singna athuba matamda nauna survey tawduna chap chaba wafam khanghan gadabani survey tawba taragadi border pillar 75 to 76 asi niyom chumna demarcation tawgadabani khuladu Myanmar ga tainaba lam oiba amasung toina irang thopa mafam oibana Myanmar gi army singna toina khul aduda changsilaklaga khunja singda aki akhang kaya phawali thawong sing asi koknanaba mafam aduda Manipur police ki outpost ama athubada laihanbiyu haina sufong doraki ningsing bayabadi chahi mari mangagi mamangda Myanmar gi army na ngamkhai lansilaktuna mafam aduda army base sajilakhiba gi wathok yauna mamang chahi gi angan basarukta khul aduda leiba sawmill ama Myanmar gi army na amang ata thohanbadagi irang fawba thokrabani Masa 76 and 75 gi marak sida zigzag chat base aran bane moina changning changba thokning na thokba sum boundary se pangjit tajit basidi hoi amromda government ni ado eresu lam sidi egi lam ni na de isu yaning dre 76 to 75 marak se zigzag tobi gunu National Institute of Technology Manipur gi Electrical Engineering tamliba mahiroi singamasung Navia Consultancy Private Limited na sinduna startup weekend gi event amatha sigi tang tara tarutagi taraga nipan fawba Langol dalaiba institute asigi campus ta pangthok lagani hairi hiramasigi matangda ngasi nungthil Singjamai supermarket ta laiba Navia Consultancy Private Limited ki managing director Aerosil na mairakpam na haikibada malim gi mafam chani romda entrepreneur lising taraga manga romna sarukyaduna global startup weekend gi event pangthokadori hairiba event asi United States of America da beach tauba Techstar company na sinduna pangthokadabani masigi saruk ama oina Manipur da su startup weekend gi event asi pangthoknaba hotnabani karigumba event asida ahanba ani suba amadi ahum suba tarak pasingbu global amadi Asia Pacific competition kayada saruk yabagi khudong chaba pigani loinana Manipur da information technology gi global platform ama puraktuna technical idea leijaba amasung entrepreneur oiningba miyoi sing puthoknaba pandamda event asi pangthokadabani maramaduna technology gi lamda idea leiraga masana thabak paikhatpa ngamjadaba sing event asida sarukya biyu haiki events की main focus थी technology दा focus तौजा मने technology technical startup तो इना focus तौजा बा global platform अमा कोई मणिपुर दा पुरकपा समाय इंखल लिबा technical idea दी लेजबा दो idea दो implementation तौबगी platform अमा कोई पिजरगा events की through दा कोई ना मोगी idea दो launch तौबा याना बगी कोई न तौजा मने कोई NIT की कोई engineering college कोई NIT की electrical engineering की छात्र में हमने lead तौरगा कोई Navia consultancy के partnership तौरगा तौरिबा event सिदा मयाम लाखपिननबा अदो पार्टिसिपेट तोबिननबा अखोइना मीडिया की थ्रू दा मसी हमदा पाउजिनजगे Waithau chiru da leiba sakaningi yumda luhongbagi thoram amada thokiba food poisoning gi thodok aduga mari lenana tha sigitang taraga tareta Imphal Lamphel da Directorate of Health Services cum Additional Food Safety Commissioner gi Chamber da Food Safety and Standard Authority of Manipur Imphal East Enforcement Wing na sinduna awareness program ama pangthok lagani haina Food Safety and Standard Enforcement Wing na thadorak pachirol amada khanghalakli Matang swaisida break amalojege break ki matungda Directorate of Handloom and Textiles na sinduna tha sigitang manga dagi hauduna chatharakiba Manipur International Textile Expo Manitex ngasi loishin kibagi pau amadi Manipur amasung malim ki tongan ba I pau sing puduna lakchege Impact News pu meeting tadun lebiu Mayambo mukana taram nokchere bulletin asige makhata ba pau miyam da bizari Directorate of Handloom and Textiles na sinduna tha asigi manga dagi hauduna chatharakiba Manipur International Textile Expo Manitex ngasi loishin kre Imphal West ki manung chanba lamboi khongnang khongda leiba Manipur Trade and Expo Center da pangthokiba thoram asida athoiba mithunglen oina sarukya kiba Manipur State Legislative Assembly gi Speaker Yumnam Khemchana haikibada India gi atai mapham singda phisalon sa gi thabak asi nupa singna tawrabasu Manipur da di hairiba thabak asi lamdam asigi nupi singtana tawi asigumba lamdam asigi senmitlon
ꯆꯥꯎꯈꯠꯍꯟꯕꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯐꯝ ꯊꯣꯛꯏ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯦꯟꯂꯨꯝꯒꯤ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯁ꯭ꯀꯨꯜ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯨꯅꯤꯐꯣꯔꯝ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯂꯩꯉꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯈꯥꯡ ꯀꯟꯕ ꯊꯧꯅꯥ ꯑꯃ ꯆꯪꯏ ꯃꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯊꯥꯛꯇ ꯈꯟꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯈꯤ Manipurda handloom kandana laiba handloom gi achouba impact ama piriba amadi Manipur gi economy da ima event sing isan ise singna handloom bu thogat piraga handloom na state asigi achouba economy center ma hoina ba khona badu yai nuai jabaduni ngasiri handloom si sahi ani musida kogi handloom corporation gi movement si hengalak poina ui sarkar na su कोई MOU क्या इनादना स्कूल सिंगी यूनिफॉर्म बाउ हेलुम की प्रोडक्ट तौरनी है बसी यामना बसी थागत नहीं आईनी तो बसी विल अमदी संगी सरकार की सु विल अमदी संगी स्टेट असिदा अहानबा स्टॉकिस्ट कम डीलर ओइना रोबोटेक कंपनी ने साबा ओरिजिनल मोबाइल एक्सेसरीज सिंग मियाम दा फंगहनगदौरिबा सुभारम रोबोटिक शॉप ngasi BT Road ta hangdokre ngasi nauna hangdokiba dukan asigi proprietor Mantosh Kumar Pandena Bureau of India Standard na approve tawraba robotic company asina saba makha kayagi mobile accessories sing maru oina mobile battery power bank headphone charger sing phanghangani atai mobile brand sing gi accessories sing da tha taruk khaki warranty lairabasu brand asigi pothok khudingmak chahi amagi warranty pigani warranty asigi manung chana yaraktaba yaubada khudakta ahanba ama sinbagi khudong chabasu lehengani haina mahakna phongdokhi ngasigi thoramaduda All India Students Federation AISF ki state president KH Rameswar horticulture department ki former head of department Dr W Ingo amasung hockey India ki state vice president and Gyanendro Su Sarukyaki रोबोटिक हाइबा प्रोडक्ट से सेम बनी मोबाइल की लोइना बैटरी चार्जर पावर बैंक लोइना एक्सेसरीज सेमी एक्सेसरीज दा BIS अप्रूव ओइबा एक्सेसरीज नी अदुगा खोय चाही अमगी गारंटी पी विदाउट एनी कंट्रोवर्सी पोत से सिनबा याय अदुगा खोय द फंगजरी से MI Samsung Vivo Oppo लोइना मोबाइल कंपनी की एक्सेसरीज फंगजई Google's News Initiative ki makada India Training Network na senduna journalist singi oiba nongmagi oiba fact checking workshop amanga si Major Kulda laiba Manipur Press Club ta pangthokre hands on training workshop aduda journalist singbu internet ta sandokpa news pu karamba pambai sijinaduna fake news ni haiba khangba ngamgadagi haiba du taki workshop adu Guwahati da beach independent journalist Magpiece Siltauna conduct tauki ngasigi thoram aduda state asigi journalist singkayana sarukyaki Manipur lengakna Manipur da khundariba Manipur kabui jati bu namthanaba hotnabata natana kanglup asigi lol kumhai yauna fijet chakchana chingbabu atopa kanglup amada pithoknaba honaraklabadi kabui dharma sabha Manipur na thadorakba chirol amada tumina leithokloi haina cheksilwa thamlakli Children Culture Center Manipur gi kunmanga suba mapo kumon angangi kumhai haina mingthonba thoram lakliva November gi tang 19 dagi kun fauba chatharagani hairiba thoram asi Government of India gi Ministry of Culture gi makhada chathagadabani haina center asigi Vice President Lamabam Gojendro na ngasi ya school gi MDU hall da pangthokiba press meet amada phongdokibani mahakna makha taraduna ahanba numit ninina MDU hall da pangthokani loinana aroiba numitna kaisamthong elangbam laikai da leiba Children Cultural Center da pangthokani hairi thoramaduda Captain PD Minister Karam Shanna athoiba mithunglen oina saruk yaragani hairiba thoramasida leibak miyamna saruk yanaba Children Cultural Center na appeal su tawrakli Tanamasi yamna maru oyana kanjaba angang chingi theater saukalanba angang chingi sagun mayamsi saurakan da koi culture simang idana ba honna bagi tungi jati yubi oidoriba tungi mirol oidoriba makoi sida amu okhona culture ki masak sing chemu apamba si polamaga culture ki moida masigi expert oina lehlo kanda okhona tungi batang batang se khutang ngom jedona laina bagi panjamamani
ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ Nature Care amasung yoga gi oiba free health camp amang asi konung mamangda leiba Dr. Kala Nature Cure and Yoga Health Center da pangthokre numit nini chupna chathagadaba camp asigi matangda paumi singda paudam laduna Health Center asigi Chief Medical Officer Dr. I Yoga Shidha nganbana camp asi maru oina miyamda nature therapy gi kanaba khanghanabagi pandamda pangthokpani haina phongdoki camp tadu da leiba akoibada leiba miyamna camp adu sarukya ki अखोगी हजिक नवेम्बर की 21 से सिदा अखोगी नेचरपैथी डे वर्ल्ड नेचरपैथी डे ना पांथोकजगनीबा अदुगी मांगोइनेना अखोइना हेल्थ कैम्प से फ्री हेल्थ कैम्प नुमित निनी की ओइबा सिनजबनेबा अदुगा हेल्थ कैम्प सिलिबा मरमसिना अखोगी नेचरपैथी अमदी योगा से अखोगी मियामना यामना खंगबो ओइद्रिबनिना मैम से खंगहनगे अदगी कानाबसे कइनो सिगी मतंगदा खंगहनजगे तौबा अदगी कानाबसु लोहनगेना अदुगी अखोइना फ्री हेल्थ कैम्प सिजबने Green India Amadi Akhil Bharatiya Vidyarthi Parisat Manipur Anina Khutsam Naduna the notice Namaste State of Swachh Bharat Mission Ngasi Khurai Lamlong da Leiba Lamlong Higher Secondary School da Pangthokre Mission adugi makhada Swachh Bharat notice ki brand ambassador kam convener Sote Grina Luchingduna School adugi compound sit paseng bagi thauram pangthoki thauram aduda school adugi Mahiroi Oja Amadi staff singna sarukya ki Handak pangthokiba ISSLC na Lauba Class 10 gi examination da mark wangna panglakiba Yairipok Private Center A gi Mahiroi singda manamatum pibagi thauram amangasi Yairipok da leiba Azad Higher Secondary School da pangthokre Committee of ISSLC Examination Yairipok Private Center A na sinduna pangthokiba thauram aduda saruk yakiba Mahut Minister TI Shyam Kumar na hai Mahiroi singasi leibak asigi tungi yumbini ngasi aikhoina makhoibu pungning thogaliba asi Mahiroi singi punsida achangba amadi apaba miyoi amamam oinaba gidamaktani haina mahakna phongdoki MOBC Department na chahi khuding ki tongan ba section da piba scholarship chatliba chahi English ngani tara nipan gi oina final list thokraba matung ngasi fawba pithoktana lairiba asi athuba matamda pithoktrabadi khongjang changslagani haina All Manipur Students Union M-suna thadorakpa chirol amada cheksilwa thamlakli Civic Action Program ki makada 86 Battalion CRPF Lamphel Partner Sintuna ngasi Village Senamda Medical Camp ama pangthokre camp aduda CRPF ki Dr. Singna Kangpokpi District ki Sejang T Laijang amadi Kaithelwan bigi khunja chani romna layengki loinana mobility 8 wheelchair walking stick hearing 8 na chingba singsu darkar taba singda yenthoki Based off Amik 2018 Gitamak Amik Bishnupur Center na Sinduna ngasi center asigi oiba preliminary round Taupokpi Mamang Community Hall da pangthokre apunba contestant taraga marina sarukyaduna pangthokiba thauram aduda makok mathang taraba singna lakliba December thada pangthokpa state level da sarukyaragani Hauzik Sanabagi Pauda Tararak Suba International Boxing Association Aiba Women's World Boxing Championship Laibak Asigi Konung New Delhi da ngasi haudokre Championship asida Malim gi Laibak Humbudrani Thoigi boxer chahum henbana sarukyari India gi oina World Champion mangarak laukrabi MC Mary Kom na luchingduna punna boxer taraga sarukyari Championship asida puwari oihaunaba MC Mary Kom na mahaki taruklak suba gold medal launaba pandam thamli Championship asi kumja English singani subna taruki matungda Indian ahanba oina yumbu oiduna pangthokpani hauji masagi chahi kuntra ga manga surabi MC Mary Kom Ireland gi Katai Taylor ga gold medal manga fangminaduna chap manana lairi handaki Championship asi Mary Kom na hek lobada boxing gi lamda khwaidagi successful woman boxer oiba ngamgadawribani panbayai mamangi champion Sifta India gi oina kg yankhai tari ki category da Sonia Latharna silver medal amakhak phangbangam khibani Humphumari Suba National School Games ki saruk ama oiriba under 14 and
Under 17 Boys Girls Fencing Championship ta Manipur team na mangchil thaduna chatli ngasi Lampak Sports Complex ki Indoor Stadium da sanakiba Under 14 Boys ki foil gi team event amadi EP gi team event animakta gold medal amamam lawbangam ki chathariba fencing championship asigi ngasi sanakiba Under 17 Boys ki foil amasung sebri gi team event sing da Manipur na gold medal amamam su lawbangam ki School Games Federation of India ki meeting makada Manipur na yumbu oiduna Lampak Sports Complex ki Indoor Stadium da chathariba fencing championship asida India ki tongan mapam sing dagi lakpa team taraga mapandagi sanuroi chatret ku kuntrana magi kanglup sing da athoi ahen tanari championship asigi hayeng makha taba match sing sanaragani Kungari Thoi Suba Senior Men's State Level Basketball Championship ta The Ideal Club Tera Kaithel St. Anthony Sports Club Imphal CYLC Chingamathak Amadi Eastern Sporting Union Palace Compound Mai Pakre Chathariba Basketball Championship asigi ngasi uksana ki batara tret Suba League ta The Ideal Club Tera Kaithel na Young Physic Union Lalambungbu Point Yankai Mapan Nifutareta Taranipan Super League Tana St. Anthony Sports Club Imphal na YOAC Kurai Konsam Laikai Bu Point Nifutaret Kuntra Marida Maithiba Pibangam ki Chathariba Basketball Championship asigi ngasi nungtil sana ki batara tret Super League ta CYCL Chingamathak na Model Club Chingamakhabu Point Humbudra Mari Humbudra Tarukta Aduga Kun Suba League Tana Eastern Sporting Union Palace Compound na Lamka Hooper Churachandpur bu yamna lakchana point humpumathoi kuntareta maithiba piki Manipur Basketball Association ki meeting makada Brahmapur Nahabam Lekai ki basketball court ta thasi ki tang tara ga nipan fawba chathagadaba championship asida Manipur ki tongan mafam singdagi lakpa team tarana group ani thokna khaidoktuna league round match singda athoi ahen tanaki hayeng ayuk chathariba basketball championship asigi semi final match sing sanaragani Taramari Suba Youth Boys and Girls 55 Junior Men's and 31st Junior Women's National Weightlifting Championship ta saruk yarugadaba Manipur gi team minglaw thokre hairi chatliba chahi December gi tang taramari dagi kungani thoi fawba Maharashtra gi Nagpur da chathagadaba championship asida Youth Boys ki sanaroi nipan amadi Youth Girls ki sanaroi mapan aduga Junior Men's ki sanaroi ahum amasung Junior Women's ki sanaroi taruk punna sanaroi kunga taruk na saruk yaragani Manipur team asigi manager oina L Bikram amadi NG Sonia aduga coach oina S Imo amasung S Brojendrobu Khankre hairi Manipur Weightlifting Association ki General Secretary na Thadorak Pachol amana khangalakpani State Level Women's Open Hockey Championship ngasidagi Lampak Hockey Stadium da pangthokpa hokre Championship asigi ngasi ayuk sanakiba ahanba league match da YCCIC Kontha Halup amadi Bishnupur Hockey ani na sanakiba match adugi apiba matamda mayuk nariba team animakna panjil ani chanaduna match asi draw taki match asigi mari amadi kuntraga taret suba minute singda YCCIC Kontha Halup ki sanaroi S Bidyarani na panjil ani chanba ngamkibaga loinana Bishnupur Hockey gi panjil ani aduna W Mandakini amasung TIs Dainali anina match ki taraga manga amadi kunga manga suba minute singda chanki Manipur Hockey na sindura chathariba Hockey Championship asida nupigi team mangana league match singda athoi hen tanari Championship asigi hayeng ayuk sanagadaba league match amada The Ideal Club Tera Kaithel amadi Khongman Students Club Khongman ani lamba tawnaragani State Level Men's Open Hockey Championship ta Seo Singjamai Wangma Khetri Laikai amadi Hockey Union Lairik Kengbam Laikai ani mai pakre ngasi nungthil Lampak Sports Stadium da sanakiba Men's Open gi ani suba league ta Seo Singjamai Wangma Khetri Laikai na Bishnupur Hockey bu panjil ahum ani da mai tiba pibangam ki match asida mai pakraba Seo Singjamai Wangma Khetri Laikai gi sanaroi N Amarjit na panjil ani aduga A Joylin na panjil amaga chanki maithi hauraba Bishnupur Hockey gi panjil ani aduna M Amarjit na chanki Chatharakliba Hockey Championship asigi ngasi sanakiba ahum suba league tana Hockey Union Lairik Yengbam Laikai gi sanaroi A Suresh amadi KIs Somi Kantana panjil ahum aduga Y Vidyasagar amasung T Riki anina panjil ani chanduna Y UYC Kanglatom Bibu yamna lakchana panjil tara sinoda maithiba pibangam ki Manipur Hockey gi meeting makhada chathariba State Level Men's
ओपन हॉकी चैंपियनशिप असिदा नुपागी हॉकी टीम तरेट न सरुक यादुना लीग मैच सिंगदा अकनबा लंबा तौनरी चथरक्लिबा हॉकी चैंपियनशिप असिगी ngasi hayeng nungthil makha taba match ani sanaragani Ahanba Oinam Charlie Singh Memorial Likam Knockout Kendra Wise Kang Tournament Nambol Kendra Kangkhut Mai Pakre Singjamai Chinga Mathakta Leiba Singjamai gi Kangsang da ngasi sanakiba tournament asigi league match amada Nambol Kendra Kangkhut na Khundrakpam Kendra Kangkhut pu Panjil Tara Taruk Taranithoi da Maithiba Pibangam ki Oinam Romena Mahaki Apokpi gi Mingda Kachaba Kang tournament asida Manipur ke tongan ba Kendra Singtagi lakpa Kangkhut Tara gum doina group mari thokna khaidoktuna league match singda athoi ahen tanari Manipur Kang Association की मीटिंग मखादा सिंजमई कांग एसोसिएशन सिंधुना चथरीबा टूर्नामेंट असिदा या स्कूल केंद्र कांखुट अमदी कोंथौजम केंद्र कांखुट अनि हयेंग लंबा तौनरगनी अरोबदा बुलेटिन असि हेडलाइन समहन म्याम द थमजरी Manipur की health sector bu hena mapangal kankar hanaba Jennings bu AIMS की थाकता पुखतनबा Chief Minister Nongthombam Birena Union Health Minister Jagat Prakash Nadda da haijaraga yairi Nap Naluchingba Ukhul District की Langpok Lakpi Chingsang da Tharamba Popi Pampi Singyan da Horakpada Lalhobani Haina Chingnaba Sing Ubadagi ka hena manghan takhan bangamdana halakre Nupi Singh na thengnariba awaba amadi miyot minai singdagi kanjanaba gender policy semba tangai patre haina Manipur State Commission for Women's ki nauna chairperson ki thaupuri bi Professor Dr. Mainam Binotana Pongdokre Education is ki oja lobada thangta subject ki oja yarak tabaki mayok ta khongjan changsin bada phajin ki ba JAC on thangta teachers recruitment ki member kun tare nasi thadorak Amasung tha asigi tang kun mathoidagi kuntra fauba chathagadauriba sangai festival ga mari nenana kumhai asigi Slovenia page ngasi Captain PD Minister Karam Shyamna launch tawkre